mayam pumnamakpu nganba Khumanna anauba video amaga loinana taramna okseri ngasidi mayamgidamakta hauji internet amasung social media da yamna fauriba Astronomia Coffin Memes karamna horakpa amasung karamna miyam sinba thungna yorakpa amasung faurakibano haibado ngasi video asida ayakna cover tawjage mayam video asi hodringaida Happy World Environmental Day handak sahigi thimna Time for the Nature mayam environmental day na laingai sida wakhanda kharatang usu khanda duna uwayo khatuna amukta malem asi amuka hana fajahansi hojik environment social lakpadagi awaba kaya ama taribasi miyam pomna makna loina khanarabani mayam adudi video asi horasi hodringaida nganba Khuman bu subscribe tobu kawbiramgano loina lena bell icon du busuna miramu ayang adongi damakta matam gi oiba kanaraba ipa ko ya tattana puduna laksegani mayam pumnamakna hojik yamna toina yengnariba Astronomia Coffin dance amasung memes sing asi Africa gi Ghana haiba lam amadagi haurakpani mayam pumnamakna ngakpiramba yai madudi karigino makoina mi siraga adu harauna jagoi sariba asi mayam madugi maramado ayakna haijarakke Ghana gi hwziki hairiba lam asidadi mi asi siba matamda makoigi chanabi oina Prithibigi awapase thadokuna nungai mafam amada anauba mapok ama poklibani haina khanai maram aduna mi siba matamda makoidi harauba fungdoi makoigi lam adudadi mi siba matamda asoba harau kumaigumna mayam thoktuna jagoi saduna amasung kumaigumna yengnai masi prithibi punamaki angakpa paw amadi oribani mayam hairiba jagoi asi Benjamin Aido kowa Africa gi nupa amana mahaki khongloi kharaga loinaduna haudorakibani hojikti makoi punamak malemgi oina afawa misingi manungda ama oirere mayam mathang asidi makoigi dance tawba mi siranganda jagoi sabagi chanabi asi karamna malem singba thungna faurakibano haibado madugi matangda amuk nenasi mayam masigi video matek asi lauthoktuna miyoi amana mahaki TikTok ki video semba matamda hapki video adudi nupa amana stern tawba haibadi flip tawba maduda soibagi part aduda maningi hauji lauthokiba clip adu memes oina haptuna semaki madugi video adu ikhang khangaudana social media site ayamba pumba amusu internet ta yamna tuna viral oiduna afaw video ama oiraki madugi video matek adu memes oina lauduna mioi kayana makhan gi video da semba horak hojikti Astronomia Coffin dance meme asi Ghana amasung Africa da khakta natana malem pumba sinma thungna faurakle malem gi oina khwaidagi afawa footballer singi manungda challiba Ronaldinho mahak masamakna hayengwai mahakna sirba mathamda mahaki funeral adusu Astronomia Coffin dance asi tauhanbiyo haina fongdokpa laikhrabani loina yamna nokningba wa amaga hairagedi hojik COVID-19 pandemic asigi lockdown da miyoi kaya ama yumdagi mapan thoraktanabagi damakta policingna masiki memes ase sizinaduna miyoi kaya buki handuna yumda lainaba kanna hotnari mayam masini mayamna hojik internet yamna toina uriba yamna fauraba Astronomia Coffin dance memes asigi haurakfam amasung karamna haurakki haibaduni mayam video si kamdo bibage nungai biragedi like button adu nambiramu loina na nganba Khuman ko subscribe tawba kawbiramganu subscribe tawringai matam adu da bell icon do busu nambiramu maramdi ayaki anaubo video khudingmak adongi mafam yoroknabagi damaktani mayam asigumba video sing asi makhatana pamlagadi comment section da haibiramu mayam YouTube ko mari leinaba hangningba wang nairagadi comment section da aduma hangbiramu ayakna mathangi video da adongi pakhum adu biba ngamnaba honajage ngasi gi oinadi kainanaba yathang nijari kanglai pakna yai fadei